Anyway, happy 2025. This is beautiful gathering. Beautiful gathering, beautiful minds, beautiful brains of creativity. Actually, one hero, one sharing to prepare to get to Swahili and records Nomagi Togam Loiduna Nomsuk Sing Sang Marunda Midway Sankani Nomagi Togam Loiduna Nomsuk Sing Sang Marunda Midway Sankani Canal Erumni Haiduna Ayunda Jedoni Nomagi Togam Loiduna Nomsuk Sing Sang Marunda Midway Sankani Kana lerumni haiduna ayunda jidi sohor gi chidai da ngai rumba yasam gi kethel tin khatlale sohor gi chidai da ngai rumba yasam gi kethel tin khatlale musiraba thomai sing gi khong da maya ma thatli thatna kapli Ahingi matam loi khare mera paring mut khare Ahingi matam loi khare mera paring mut khare loi na tum khun ta na khare ya ko chuan jan jage si last line Ahingi matam loi khare mera paring mut khare loi na tum khun ta na khare ai suyum da jillani ai karam talit sharing to each other. Pande aidi kupet kapet patho bisa kubame natti aidi leng de ngi sinjau leite hamda sithaninga longnong di pi leite aidi pung minam wa momong no komino aidi nam baksang se ambuktuna yena badi nangi kudo thawai di london kam mai ising Malem Atia Shaba, Tot Badaki Totaba, no Badaki Totaba, Son Badaki Totaba, Sa, ID, Ton Badaki Totaba, Biki Yam Mada, Pusi Karisu later when he Kandana, Upai later Draba Karisu Tobang Draba, Layang Kayan Pusi become the key. Rasi to talking Mama kind of boogie, Satan of Barba, Kana, later Draba, Iman of Imun Amada. They hurry with Kipian, the Lepa later not real Giselsuna, Iman the Draba no talk from Mapana, Majaki Lemon Kuning Laura, what Lim Yam among the book in Kana, the bigger Drama Pule the Basmasta. Hangi ka drop kamba, let how the drama sa kind of machana, wayal tung the drop ang jataba ang magpusin ki ka Agachari S upon the Sahani Si pajagadoriba sayeng aje laithidraba oza aribam eke sarma bu
ꯁꯩꯊꯥꯖꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯏꯖꯔꯒꯦ ꯑꯔꯤꯕꯝ ꯀꯨꯃꯥꯔꯤ ꯀꯥꯎꯊꯣꯛꯑꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯅ ꯀꯦꯟꯈ꯭ꯔꯕꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯅ ꯀꯦꯟꯈ꯭ꯔꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯔꯤꯕꯝ ꯀꯨꯃꯥꯔ ꯁꯔꯃꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯤꯔꯝꯕ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔꯗꯪ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯑꯁꯦ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯅꯥ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯍꯤꯇ꯭ꯌ ꯃꯅꯥ ꯀꯌꯥ ꯐꯪꯕꯤꯈ꯭ꯔꯕ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗ ꯂꯩꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯗ ꯁꯛꯅꯥꯏꯔꯕ ꯍꯟꯗꯣꯛꯂꯣꯏ ꯑꯏꯕ ꯑꯃꯗꯤ ꯀ꯭ꯔꯤꯇꯤꯛ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯔꯃ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯏꯪ ꯁꯣꯛ 2000 ꯖꯅꯋꯥꯔꯤ ꯇꯥꯡ 19ꯗ ꯃꯁꯥꯒꯤ ꯌꯨꯝꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯏꯪ ꯁꯣꯛ 2014ꯗ ꯏꯔꯤꯜ ꯇꯨꯔꯦꯜ ꯄꯥꯊꯣꯔꯛꯄꯗꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄ ꯎꯔꯨꯕꯗꯒꯤ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤ ꯄꯥꯈꯠꯈꯤꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯑꯣꯖꯥ ꯑꯗꯣ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯈꯤꯔꯝꯃꯤ ꯑꯣꯖꯥ ꯃꯆꯥ ꯄꯤꯕ 3 ꯅꯤꯉꯣꯜ 2 ꯊꯝꯕꯤꯔꯝꯃꯤ ꯑꯣꯖꯥꯒꯤ ꯃꯆꯥꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯔꯝꯈꯤ ꯃꯆꯥꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯃꯃꯧ 2ꯕꯨꯁꯨ ꯀꯂꯦꯖ ꯑꯀꯥ ꯑꯀꯨꯝ ꯒꯥꯔꯤꯗ ꯊꯤꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯂꯣꯏꯁꯤꯟꯍꯟꯈꯤ ꯑꯣꯖꯥ ꯑꯁꯦ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯤꯈꯤꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯑꯁꯦ ꯃꯁꯥ ꯃꯎ ꯅꯥꯟꯖꯕ ꯏꯪ ꯇꯞꯆꯕꯅ ꯂꯩꯇꯦꯡꯖꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥꯒꯤ ꯃꯒꯨꯟꯗꯤ ꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯃꯊꯪ ꯃꯄꯣꯛꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯣꯖꯥꯅ ꯊꯨꯅ ꯌꯥꯡꯅ ꯍꯟꯕꯤꯔꯛꯇꯨꯅ ꯀꯪꯂꯩ ꯑꯁꯤꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯉꯥꯟꯕꯤꯔꯛꯈꯣ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥꯕꯨ ꯍꯟꯅ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩ ꯏꯀꯥꯏꯊꯤꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯝ ꯀꯣꯏꯕ ꯅꯨꯄꯥ ꯑꯃꯗ